Hi, morning ma'am. Đây là field visit thôi nè có lâu đầu chứ lại vì đây có nàn transplant tàuอยู่đây giờ cũngเราตาไปกันตาวเดี๋ยวma'amยังsẽ cóทำไมตรงก็ได้เดี๋ยวนุ่มมาสิ่งเดียวป่าก็ดีก็ดีนับปีทักมากับตัวಅದುยาอะไรนะให้ประมาณนั้นตัวว่าสนุกนะก็ต้องเชียนกันด้วยไอ้ใจอยู่ตรงนั้นก็อยู่สนุกเลยนะอย่างคนมาไว้transplantด้วยแต่ว่าชอบสิ่งกันสิ่งประกอบคนลอยๆก็สิ่งเช่นที่จะให้เราอยากสนุกเนี่ยคิดตั้งแต่ว่าสองคนนั้นสักตัวยังสิบ้างนะโอ้ไอ้เจ้านั่นกันนู้นตอนมาได้ยี่กุมภาพันธ์กี่ตากันนู้นตอนไม่คนนู้นจ้ะกุยรบกุมภาอ๋อไอ้เจ้างานตั้งยกสลุกไปเจ้าแกนตาดีเนี่ยมาตัวสิลอยๆเลยก็เอาไว้กันนู้นต้องเดียร์ลูชันดีนะนู้นต้องสิ่งหลักประเด็นที่เนี่ยจะดูสิ่งเจ้เลยจะเลยดูย้ำกันนะกันนู้นเลยไปที่อุ้ยไปก่อนใช่ไม่เอาเช่กันนู้นเจ้มาอยู่มาปั้นเจ้กันนู้นต้องไปการีกันนู้นต้องไปน้อยเดียวเพราะฉะนั้นอุ้ยดีต้องยาที่ยาวดูน้องคิวก็ดียาตัวตัวเคยกันนู้นสักคิวดีแต่สักคิวดีพี่ว่าตาเลยสมัยนั้นกันนู้นเลยไปเจ้หาก็มาพูดก็สู้ยาวน่าบุปผามาดูเพราะน้อยเดียวน้องคิวแล้วก็ดีกังก็ดียาวเลเวลลิ่งดูโอ้ยเดียวแต่ก็มาสู้ว่าสักปีเดียวHi, ma'am. Good morning. Xin lỗi không có lúc mấy em rồi. Bạn bữa đây em lôi có. Tôi chỉ riêng sẽ. Ví dụ tôi transplant cần tàu rồi này. Có cái thằng nào vui tôi này có. Xin là có giam bao nhiêu mai xin nó khôn vui tôi vậy. Ấy giam quy này thì thao rồi có. Tăng cần tàu rồi. Urok lạc có hô rồi urok cái phần giờ số lắc kia có mỗi xe thổi cũng mới khul là cái số sao mà lại ngam sao cũng bảo có tìm càng hay đấy thổi cũng thì em bảo mình sao không mà lại ai cần to kia có camera angle sẽ hơi nhiều rồi ê phage to rồi mày तो स्माइल है रे उस कंडीशन से नापी हिदा काप थोक पे यारा नहीं क्या तो वे जिक्सी स्माइल ले रे को कोलोन ना बाहर तो यारा कोई मरा वाइट हरा का कन तो वो तो दूसरी स्टेज ले हो रहे कोई के transplant to ba numit tu ge nungdang ida nong su yang kan na chu re ko khoi ge krishna chan na the kan kang ching bu krishna chan mai kang ching ba ge numit tu da kan oi gi ne ba tu ka kan do aham ba di kang na lai ro ni sing lai ti na du de gi kan to wi hojik phau ba di kan to we ando sing ba di kan to re na pi je koi Semai nama macam semai lain yang macam je sih itu kapu kodong ni nak terjadi nama hola ni urok
ꯎꯔꯣꯛ ꯃꯌꯥꯝ ꯇꯥꯏꯀꯣ ꯑꯩ ꯈꯤꯇꯪ ꯖꯨꯝ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯎꯔꯣꯛꯁꯤꯡꯗꯤ ꯂꯥꯛꯑꯦꯗꯣ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯆꯥꯛꯇꯥꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯏꯁꯤꯡ ꯆꯥꯎꯔꯒ ꯌꯥꯝ ꯇꯥꯎꯊꯣꯛꯈꯤꯕ ꯀꯩꯅꯣꯗꯨꯗꯤ ꯕꯕꯥꯅꯕꯨꯗꯤ ꯐꯖꯅꯕꯨꯗꯤ ꯃꯥꯅꯕꯨꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯅꯝꯁꯤꯟꯕꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯂꯧ ꯊꯪꯅꯕꯒꯤ ꯏꯕꯥꯏꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯥꯜꯂꯦꯀꯣ ꯃꯥꯏꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯏꯁꯨ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯀꯨꯏꯍꯧꯔꯣꯏ ꯃꯣꯏ ꯐꯈꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯤꯅꯅꯦ ꯂꯧꯍꯣꯜꯁꯦ ꯈꯔ ꯆꯥꯎꯕ ꯑꯣꯏꯒꯤꯑꯕ ꯀꯩꯅꯣꯁꯦ ꯂꯧꯍꯣꯜꯁꯦ ꯑꯗꯨꯝ 19 days ꯃꯨꯛꯇꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯤ 19 ꯍꯥꯏꯗꯣꯏꯔꯥ ꯅꯠꯇꯦ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯌꯥ ꯑꯣꯏꯗꯧꯔꯦ ꯑꯗꯨꯅ ꯄꯥꯝꯕꯤꯗꯣ ꯈꯔ ꯆꯥꯎꯅ ꯂꯤꯡꯈꯤꯕꯅꯦ ꯃꯆꯥ ꯌꯥꯝ ꯀꯣꯛꯄ ꯀꯣꯛꯇꯕꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯂꯤꯡꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯈꯨꯠꯂꯣꯟꯅꯕꯗꯤ ꯍꯧꯔꯦ ꯑꯩꯁꯦ ꯗꯦꯠ 17 ꯑꯔꯥꯎꯟ ꯄꯥꯔꯁꯤꯅꯤ ꯉꯁꯤ 29 30 ꯑꯗꯨꯅ ꯑꯜꯃꯣꯁ ꯅꯨꯃꯤꯠ ꯃꯁꯤꯡꯗ ꯄꯥꯔꯒꯗꯤ 14-15 days ꯁꯨꯃꯥꯏꯅ ꯌꯧꯔꯒꯗꯤ ꯅꯥꯄꯤꯒꯤ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯄ ꯌꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯐꯥꯏꯜ ꯀꯩꯅꯣꯁꯤꯗꯗꯤ ꯍꯣꯝ ꯑꯦꯟ ꯀꯤꯠꯆꯟ ꯒꯥꯔꯗꯦꯅꯤꯡ ꯍꯥꯏꯕꯅꯦ ꯑꯗꯣ ꯂꯧꯕꯨꯛꯀꯤ ꯑꯣꯏꯕꯁꯤꯗꯤ ꯑꯣꯔꯒꯥꯅꯤꯛ ꯅꯠꯇꯦꯀꯣ ꯁꯤꯃꯗꯤ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯍꯧꯒꯦ ꯑꯗꯣ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯂꯩꯇꯕꯒꯤ ꯑꯩꯒꯤ ꯀꯩꯅꯣꯗꯨꯗ ꯑꯗꯨꯝ ꯊꯥꯔꯛꯄꯒꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯀꯥꯎꯟꯗꯗꯤ ꯇꯣꯉꯥꯟꯅ ꯍꯣꯝ ꯑꯦꯟ ꯀꯤꯠꯆꯟ ꯒꯥꯔꯗꯦꯅꯤꯡꯗꯗꯤ ꯑꯜꯃꯣꯁ ꯑꯣꯔꯒꯥꯅꯤꯛꯇ ꯑꯩꯗꯤ ꯄꯦꯖ ꯇꯧꯕꯅꯦꯕ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯊꯥꯕ ꯑꯃꯒꯤꯗꯤ ꯑꯗꯣ ꯂꯧꯕꯨꯛꯇꯤ ꯑꯣꯏꯗꯦꯀꯣ ꯂꯧꯕꯨꯛꯇꯤ ꯀꯩꯅꯣ ꯍꯥꯔ ꯌꯥꯝꯅ ꯍꯥꯞꯇꯕ ꯀꯩꯅꯣꯒꯤꯗꯨ ꯂꯣꯏ ꯑꯣꯏꯈ꯭ꯔꯒ ꯑꯁꯤꯗꯤ ꯑꯄꯨꯟꯕ ꯃꯌꯥꯝ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤꯅ ꯌꯥꯗꯕ ꯁꯨꯃꯥꯏꯅꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯁꯤꯒꯨꯝꯕꯁꯤꯅ ꯅꯥꯄꯤ ꯑꯣꯏꯗꯣꯏꯅꯤ ꯂꯤꯡꯕꯁꯦ ꯐꯧ ꯁꯨꯃꯥꯏꯅ ꯂꯤꯡꯕꯁꯦ ꯍꯟꯗꯛ ꯈꯛꯇꯕꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯍꯥꯏꯕ꯭ꯔꯤꯠ ꯊꯥꯕꯁꯨ ꯍꯟꯗꯛ ꯆꯍꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩꯒꯤ ꯀꯩꯅꯣ ꯂꯧꯐꯝꯁꯤꯗ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯨꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕ ꯂꯣꯏ ꯀꯩꯅꯣ ꯇꯧꯋꯦꯕ ꯂꯤꯡꯕꯁꯦ ꯀꯨꯝꯇꯥꯁꯤꯗ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯕꯕꯥꯅꯁꯨ ꯀꯩꯅꯣꯒꯤ ꯍꯥꯞꯄꯁꯦ ꯆꯦꯔꯪꯁꯦ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯍꯥꯞꯀꯠꯂꯛꯑꯒ ꯀꯩꯅꯣ ꯁꯦꯝꯕꯅꯤꯅ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯔꯤꯇꯦꯟꯗꯤ ꯇꯧꯋꯦꯀꯣ ꯑꯗꯨ ꯐꯠꯇꯕꯒ ꯍꯥꯏꯔꯨꯔꯗꯤ ꯕꯕꯥꯅ ꯂꯧꯈꯠꯄꯤꯕ ꯃꯦꯖꯔꯁꯤꯅꯗꯤ ꯌꯥꯝꯅ ꯎꯄꯥꯏ ꯑꯃꯗꯤ ꯑꯣꯏ ꯀꯟꯗꯤꯁꯟꯁꯤ ꯌꯥꯔꯛꯑꯦ ꯅꯥꯄꯤꯁꯤꯅ ꯍꯤꯔꯣ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯅꯧꯔꯤꯉꯩꯗ ꯍꯥꯠꯇꯣꯛꯍꯧꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯆꯥꯎꯈ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯋꯥꯔꯛꯀꯗꯣꯏꯕ ꯁꯤꯒꯤꯁꯤꯅ ꯂꯦꯝꯍꯧꯕ ꯂꯧꯍꯣꯜ ꯁꯔꯨꯛ ꯑꯣꯏꯗꯣꯏ ꯃꯥꯜꯂꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯒꯤ ꯃꯈꯥꯒꯤ ꯐꯩꯗꯣꯝꯁꯦ ꯌꯥꯝ ꯆꯥꯎꯕꯅꯦꯕ ꯑꯗ ꯍꯟꯗꯛ ꯈꯛꯇꯅꯦ ꯁꯨꯃꯥꯏꯅ ꯈꯔ ꯇ꯭ꯔꯦꯛ ꯑꯃ ꯍꯥꯞꯄꯤꯁꯦ ꯏꯚꯟ ꯑꯗꯨ ꯀꯩꯅꯣ ꯕꯕꯥꯅ ꯀꯩꯅꯣꯒꯤ ꯂꯧꯔꯤ ꯃꯆꯥ ꯅꯦꯝꯅ ꯁꯦꯝꯈꯤꯕꯁꯦ ꯁꯤꯐꯥꯎ ꯀꯩꯅꯣ ꯐꯧ ꯍꯥꯞꯆꯤꯜꯂꯝꯃꯦ ꯂꯣꯏ ꯁꯝꯅꯔꯅꯤ ꯑꯗꯨꯗꯤ ꯏꯁꯤꯡ ꯆꯥꯕ ꯈꯔ ꯃꯥꯟꯅꯗꯦꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯁꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩ ꯑꯗꯨꯝ ꯑꯥꯐꯇꯔ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒꯁꯨ ꯑꯗꯨꯝ ꯄꯣꯁ ꯇꯧꯖꯔꯝꯒꯦ ꯁꯨꯝ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯅꯕꯀꯣ ꯑꯁ ꯍꯟꯗꯛꯀꯤ ꯍꯥꯏꯕ꯭ꯔꯤꯠ ꯐꯧ ꯈꯨꯊꯥꯁꯦ ꯁꯤꯡꯒꯜ ꯀꯩꯅꯣ ꯈꯛꯇꯪ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯄꯨꯔꯥ ꯃꯤꯛꯆꯔ ꯇꯥꯔꯦ ꯍꯥꯏꯁꯤꯅꯤ 25R26 ꯍꯥꯏꯕꯗꯨꯃ ꯑꯗꯩ ꯖꯣꯔꯣꯕꯥꯔ ꯍꯥꯏꯕ ꯑꯗꯨ ꯃꯦꯟ ꯑꯣꯏꯅꯗꯤ ꯑꯗꯨ ꯍꯨꯜꯂꯒ ꯁꯦꯝꯕꯅꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯣ ꯑꯣꯜꯃꯣꯁ ꯕꯕꯥꯅ ꯃꯔꯛꯇ ꯀꯩꯅꯣ ꯇꯧ ꯁꯕꯥ ꯍꯥꯏꯕ ꯀꯩꯅꯣꯗꯨꯁꯨ ꯐꯧ ꯃꯈꯜꯗꯨꯁꯨ ꯌꯥꯎꯔꯝꯃꯅꯤ ꯈꯔ ꯍꯌꯦꯡ ꯁꯥꯠꯂꯛꯑꯀꯥꯟꯗ ꯐꯖꯗꯣꯏꯖꯥꯠꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯑꯩꯈꯣꯏ ꯂꯧ ꯊꯪꯅꯕ ꯏꯇꯥꯎ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯩꯅꯣ ꯍꯨꯟꯕꯅꯦ ꯃꯥꯏꯁꯨ ꯌꯥꯝ ꯐꯖꯔꯦ ꯃꯣꯏꯁꯨ ꯏꯁꯤꯡꯁꯨ ꯂꯩꯔꯦ ꯐꯖꯔꯦ ꯃꯥꯏꯗꯤ ꯍꯥꯏꯕ꯭ꯔꯤꯠ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯕ꯭ꯔꯤꯠ ꯃꯥꯟꯗꯦ
ꯃꯥꯏꯁꯨ ꯌꯥꯝ ꯐꯖꯔꯦ. ꯌꯥꯝ ꯐꯖꯅꯁꯨ ꯂꯤꯡꯕꯤꯔꯝꯃꯦ. ꯑꯗꯨ ꯅꯥꯄꯤꯁꯦ ꯌꯥꯎꯔꯦ. ꯅꯥꯄꯤ ꯃꯆꯥꯁꯤ ꯌꯥꯎꯔꯤꯁꯦ. ꯁꯤꯁꯦ ꯃꯃꯥꯡꯗꯁꯨ ꯁꯤꯒꯤ ꯃꯌꯥꯏ ꯊꯪꯕ ꯀꯩꯅꯣ ꯁꯔꯨꯛꯁꯦ, ꯁꯤꯒꯤ ꯃꯆꯥ ꯍꯧꯔꯛꯏꯁꯦ ꯄꯥꯈꯪꯕꯌꯥ ꯍꯥꯏꯅꯕ ꯅꯥꯄꯤꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕ. ꯌꯥꯝ ꯐꯖꯅ ꯍꯧꯈꯤꯕꯅꯤ. ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯩꯍꯧꯕ ꯁꯔꯨꯛꯇꯨ ꯑꯣꯏꯗꯣꯏꯅꯦ, ꯃꯔꯨ ꯇꯥꯍꯧꯕꯗꯣ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯤ ꯅꯥꯄꯤ ꯍꯤꯗꯥꯛ ꯀꯨꯏꯗꯕ ꯌꯥꯗ꯭ꯔꯦ. ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯀꯥꯞꯊꯣꯛꯍꯧꯗ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯔꯣꯏꯗꯣꯏꯅꯤ. ꯉꯁꯤ ꯃꯌꯥꯝꯁꯤꯅ ꯐꯒꯠꯂꯛꯄꯗꯤ ꯍꯧꯋꯤꯀꯣ ꯅꯥꯄꯤꯁꯦ. ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯁꯨꯃꯥꯏ ꯃꯇꯝꯒꯁꯦ ꯂꯧ ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯕꯅꯤ. ꯑꯗꯨꯝ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯦꯡꯕꯩꯗꯤ ꯆꯤꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯑꯣꯏꯅ. ꯀꯨꯝ ꯐꯠꯇꯕꯒ ꯏꯁꯤꯡ ꯀꯩꯅꯣ ꯇꯧꯗꯕꯒ. ꯍꯥꯏ ꯃꯌꯥꯝ, ꯑꯩꯁꯦ ꯁꯨꯝ ꯔꯥꯎꯟ ꯑꯞ ꯂꯥꯛꯑꯝꯕꯅꯤꯀꯣ. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯦꯁꯕꯨꯛꯇꯁꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯛꯁꯨ ꯈꯔ ꯎꯠꯂꯨꯏ. ꯑꯗ ꯃꯌꯥꯝꯁꯦ ꯁꯨꯝ ꯊꯥꯒꯠꯅꯔꯛꯄꯁꯦ ꯁꯛꯁꯦ ꯂꯣꯏ ꯀꯩꯅꯣ ꯇꯧꯔꯦ. ꯑꯩꯗꯤ ꯁꯛ ꯎꯠꯄ ꯌꯥꯝ ꯇꯟꯅꯦꯕ, ꯇꯉꯥꯏ ꯐꯗꯕꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤ. ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯍꯧꯖꯤꯛꯁꯦ. ꯅꯥꯄꯤꯁꯦ ꯁꯤ ꯍꯨꯛ, ꯃꯁꯤꯒꯤ ꯅꯥꯄꯤꯁꯦ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕ ꯅꯥꯄꯤꯅꯤ ꯁꯤꯒꯤꯁꯦ, ꯍꯨꯛ ꯍꯥꯏꯔꯤꯁꯦ. ꯃꯁꯤꯗꯤ ꯈꯨꯠꯅ ꯇꯧꯔꯒ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯁꯤꯕ ꯅꯥꯄꯤ ꯍꯤꯗꯥꯛꯁꯦ ꯈꯪꯗꯦꯅꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ. ꯃꯥ ꯁꯤꯕ ꯅꯥꯄꯤ ꯍꯤꯗꯥꯛ ꯀꯥꯞꯄꯨꯔꯗꯤ ꯐꯧꯁꯨ ꯑꯝꯇ ꯍꯤꯡꯉꯔꯣꯏ. ꯃꯣꯏꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯑꯒ ꯈꯨꯠꯅꯒꯨꯝꯕ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯗꯤ ꯃꯔꯤ ꯆꯠꯂꯒ ꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯌꯦꯕ. ꯌꯥꯠꯁꯨ ꯌꯥꯠꯂꯦꯕ ꯃꯁꯤ. ꯁꯤꯒꯨꯝꯕ ꯍꯨꯛ ꯍꯥꯏꯔꯤꯕ ꯅꯥꯄꯤꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯎꯟꯁꯥꯗꯒ ꯑꯩꯈꯣꯏꯒꯤ ꯌꯥꯠ ꯂꯥꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ. ꯁꯨꯃꯥꯏꯅ ꯃꯆꯥ ꯍꯧꯔꯝꯅꯤ. ꯃꯅꯥꯛ ꯀꯩꯅꯣ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩꯗ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯎꯕ ꯌꯥꯗ꯭ꯔꯦ. ꯑꯅꯤ ꯃꯆꯥ ꯀꯣꯛꯄ ꯍꯧꯔꯛꯄꯁꯨ ꯌꯥꯎꯔꯤ. ꯀꯨꯝꯁꯤꯒꯤ ꯀꯨꯝꯗꯥꯁꯤꯗꯗꯤ ꯀꯩꯁꯨ ꯃꯆꯥ ꯌꯥꯝ ꯀꯣꯛꯄ ꯉꯝꯗꯧ ꯃꯥꯟꯗꯦꯗ. ꯁꯤ ꯆꯥꯎꯔꯦ. ꯁꯤꯁꯦ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯈꯪꯕꯤꯕꯗꯨꯅꯤꯀꯣ ꯁꯤꯒꯤ ꯅꯥꯄꯤꯁꯦ. ꯑꯗꯣ ꯂꯧꯐꯝꯁꯦ, ꯂꯧꯐꯝ ꯑꯃꯒꯁꯨ ꯃꯥꯟꯅꯗꯦ ꯅꯥꯄꯤ ꯍꯧꯕꯒꯤ ꯀꯩꯅꯣꯁꯦ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗꯗꯤ ꯃꯁꯤꯒꯤ ꯅꯥꯄꯤꯁꯦ, ꯁꯤꯁꯦ ꯄꯥꯈꯪꯕꯌꯥ ꯍꯥꯏꯅꯕꯁꯦ, ꯑꯁ ꯃꯁꯤꯃꯗꯤ ꯐꯖꯅ ꯍꯧꯒꯜꯂꯦ. ꯑꯗꯨꯒ ꯁꯤꯗꯤ ꯈꯪꯗꯦ, ꯉꯥꯅꯨ ꯃꯆꯤꯟꯒ ꯍꯥꯏꯅꯕꯗꯨꯔꯥ. ꯁꯤ ꯅꯥꯄꯤꯁꯤꯁꯨ ꯈꯔ ꯍꯧꯋꯦ. ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯄꯥꯈꯪꯕꯌꯥꯁꯦ. ꯑꯗꯒꯤ ꯍꯌꯦꯡ ꯐꯧꯒ ꯃꯆꯥ ꯍꯥꯏꯕ ꯃꯥꯟꯅꯕ ꯎꯔꯤꯖꯥꯛ ꯁꯤꯡꯒ꯭ꯔꯦꯡꯗꯣ, ꯑꯗꯨꯁꯨ ꯑꯁ ꯌꯥꯝ ꯍꯧꯔꯛꯈꯤꯅꯤ. ꯃꯗꯨꯃꯁꯨ ꯁꯥꯊꯤꯔꯕ. ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯤꯀꯣ. ꯁꯨꯃꯥꯏꯅꯗꯤ ꯂꯩꯔꯦ ꯀꯟꯗꯤꯁꯟꯁꯦ. ꯑꯗꯣ ꯑꯇꯣꯞꯄ ꯑꯀꯣꯏꯕ ꯂꯧꯀꯣꯜ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦꯀꯣ. ꯑꯣꯜꯃꯣꯁ ꯂꯣꯏꯔꯕꯅꯤ. ꯌꯦꯡꯉꯣ 360 ꯔꯥꯎꯟ ꯑꯞ ꯑꯩ ꯇꯧꯔꯛꯀꯦ. ꯂꯣꯏ ꯂꯣꯏꯔꯕꯅꯤ. ꯈꯔ ꯊꯦꯡꯉꯁꯨ ꯊꯦꯡꯅꯀꯣ. ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯔꯤ ꯀꯣꯛꯑꯒ ꯂꯩꯔꯝꯕꯗꯣ ꯂꯣꯏ ꯂꯣꯏꯔꯦ. ꯃꯈꯥ ꯇꯥꯕꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯅꯤꯕ ꯇꯥꯔꯦ. ꯑꯗꯨꯒ ꯍꯣꯠꯅꯐꯝ ꯊꯣꯛꯄꯗꯨ ꯍꯣꯠꯅꯔꯒ ꯇꯧꯕ ꯇꯥꯔꯦ. ꯍꯥꯏ ꯃꯌꯥꯝ, ꯄꯣꯔꯤꯡꯗꯤ ꯆꯨꯔꯝꯃꯅꯤ. ꯑꯦꯅꯤꯋꯦ ꯉꯁꯤꯒꯤꯗꯤ ꯑꯩꯁꯦ ꯍꯥꯏꯐꯦꯠꯇꯪ ꯁꯨꯝ ꯂꯥꯏꯐꯁꯤ ꯀꯟꯗꯤꯁꯟ ꯌꯦꯡꯕ, ꯄ꯭ꯂꯁ ꯈꯔ ꯈꯤꯇꯪ ꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ
ꯕꯕꯥꯒ ꯑꯩꯒ ꯇꯧꯔꯒ ꯅꯥꯄꯤ ꯍꯤꯗꯥꯛꯁꯦ ꯀꯥꯞꯊꯣꯛꯅꯕꯒꯤ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯁꯦ ꯑꯩ ꯆꯦꯛ ꯇꯧꯕ ꯂꯥꯛꯄꯅꯦ ꯃꯌꯥꯝ ꯀꯣ. ꯑꯣꯀꯦ ꯃꯌꯥꯝ, ꯕꯥꯏ.